Ngarang Imphal da COCOMI na sinduna mai pangna pangthokiba mioi lak kaya na sarukyakiba mass rally against KHUTSAMNARAGA narco terrorism ki makha tarakpa oina Delhi Mitai Coordination Committee DMCC ga COCOMI ga KHUTSAMNARAGA lakliba August 3 Delhi gi Jantar Mantar da demonstration ama phangadauri wakan mifam asigi paujoldi apunba manipur ama kitamak ekhoi punsilasi manipur da chathariba miyam gi ihauda saugatpa demonstration haibasini COCOMI gi assistant media coordinator Khuraijam athauba amasung DMCC Delhi gi convener Dr. Seram Rojasna punna thorakpa charol amana hai demonstration asna kholau amadi wafam kaya pukhat kane madudi India na karigi KHUTSAMNARAGA narco terrorism ki mathakta thabak lokhatpada ninghan naribano Delhi Chanakyana KHONGJANG madudi Manipur gi apunba saktam da singnarakpa haibase India ki national interest amadi unity in diversity ki mayoktani Lining Lysol gi natraga narco terrorism ki oigera makhal khuding maki terrorism ki mayokta India na lepkadabani Manipur gi chingsang singbu atopa golden triangle olhan ba yaroi tongan balengak leiba yaroi Manipur bu kanglup ki leida khaidokpa yaroi narco terrorist singbu suna lona ya pa onthokanu suna narco terrorist singbu ngai narco funding na subu pangal happy Manipur da peace pro Indo Myanmar border dagi Assam Rifles Manipur loktholaga atopa force na sindu haibana chingba kaya yauri demonstration adu da 𝐃𝐄𝐋𝐇𝐈 oi daba NAMTHAKKI factory singna India amadi malemda minamba sasina bawari kya piduna achumba sana bahonari basi expose tawani hairi